Farm Mapuna Nongmei-Na Kappada farm Sennaba Meeoi Leikhidre Mihada sigi mayokta JC masemtuna Manipur lengakta demand kaya taksin bagaloina demand pidri fawbak chang lawroi hairi Police gi fangba pau gi matung ina thaudo asi ngarang numedang pung nipan makhairom taba duaida Thobal District Hairok Police Station akon ba Hairok khangarok ta thokhibani Leikhidre ba Meeoi du Hairok Part 2 Devi Mandop Lekai digi Laistram Tombi chahi nifu mangarom sure apokpana khomai kawi Tombi bu Nongmei-Na kaptuna hatpani hariba farm Mapuduna Hairok Part 2 Meeoi Lekai digi Ningthauzam Rajanikanta chahi nifu mari apokpana Leikhidre ba manager Mihada sida Chenariba Rajanikanta si police na fagatle Tombi bu mahakna Nongmei-Na kapani haibasi mahak masana yazare hairi Leikhidre ba Tombi loina bi patma na fongdorakpagi matung inna mahaki mapuroi ba si ichamcham na thabak suzaraga hingzabani mahaki mapuroi ba hatpagi maram khanghanbiyu haina fongdorakhi Mihada siga mari lainana Hairok Part 2 Devi Mandop Lekai gi Divine Nongpok Ningtho Youth Club ta miyam yoiba mifam pangthoktuna JC sembaga loinana lengakta tongan ba demand kaya tawrakli miyam gi mifam aduna mihada sida chenari ba Rajanikanta bu logi matung inna akanba cheirak pigadabani mihada sida chenari ba imungna Leikhidre ba Tombi gi imungda sel oina lupa lak yangkhai pihan ba haina su lepnakhi